ꯔꯦꯗꯤꯑꯣꯗ ꯅꯤꯜꯂꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯤꯌꯦ ꯃꯃꯥꯡꯉꯩ ꯇꯝꯈꯤꯕ ꯃꯤꯅꯣꯛꯀꯤ ꯍꯟꯗꯨꯅ ꯄꯨꯔꯛꯄ ꯈꯣꯟꯊꯥꯡꯅꯤ ꯑꯔꯥꯞꯄꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯤꯌꯦ ꯃꯃꯥꯡꯉꯩ ꯌꯦꯡꯈꯤꯕ ꯃꯤꯡꯁꯦꯜꯗ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯃꯃꯤꯅꯤ ꯃꯟꯊꯔꯕ ꯐꯨꯔꯥꯗ ꯅꯤꯡꯈꯥꯏꯔꯕ ꯙꯥꯔꯤꯗ ꯐꯝꯗꯨꯅ ꯃꯪꯂꯤꯕ ꯃꯪ ꯑꯁꯤꯁꯨ ꯏꯌꯥꯏꯗ ꯇꯥꯎꯕ ꯀꯣꯡꯒꯣꯜꯅꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯦ ꯊꯋꯥꯏ ꯑꯁꯤꯗꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯅ ꯃꯇꯝ ꯃꯥꯒꯤ ꯏꯄꯣꯝꯅ ꯊꯥꯞꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯦ ꯃꯤꯀꯨꯞꯁꯤꯡꯗꯨꯗꯒꯤ ꯍꯥꯏꯕꯁꯤ ꯌꯥꯖꯕ ꯉꯝꯗꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯃꯤꯅꯣꯛꯇ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯁꯛꯇꯝꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯟꯁꯤ ꯃꯥꯁꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗ꯭ꯔꯕ ꯁꯪꯁꯥꯔꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯋꯥꯏ ꯍꯥꯞꯈꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯩꯊꯣꯛꯂꯗꯨꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯒꯨꯝ ꯁꯨꯃꯤ ꯊꯕꯛ ꯐꯒꯠꯂꯛꯄꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯏꯔꯦꯟꯖꯅ ꯍꯥꯝꯗꯣꯛꯍꯜꯂꯒ ꯄꯨꯁꯤꯜꯂꯛꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯍꯜꯂꯤ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯏꯔꯦꯟꯖꯅ ꯍꯥꯝꯗꯣꯛꯍꯜꯂꯒ ꯄꯨꯁꯤꯜꯂꯛꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯍꯜꯂꯤ ꯁꯨꯃꯤ ꯑꯩ ꯃꯤꯡ ꯁꯨꯃꯤ ꯀꯧꯗꯤꯌꯦ ꯀꯔꯤ ꯀꯧꯔꯤꯕ ꯁꯅꯥ ꯀꯧꯏ ꯁꯅꯥ ꯀꯧꯋꯦ ꯍꯥꯏꯕ ꯀꯅꯥꯅ ꯍꯥꯏꯔꯝꯃꯤꯅꯣ ꯈꯪꯗꯦ ꯃꯤ ꯑꯃꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯝ ꯏꯇꯠ ꯇꯠꯇꯅ ꯍꯥꯏ ꯁꯨꯃꯤꯅ ꯍꯦꯟꯅ ꯐꯖꯩꯗ ꯁꯅꯥꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯁꯨꯃꯤꯅꯦ ꯁꯅꯥ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯍꯣ ꯁꯅꯥ ꯀꯧꯋꯦ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯃꯤ ꯀꯧꯔꯛꯀꯅꯨ ꯁꯅꯥ ꯀꯧꯔꯛꯑꯣ ꯍꯥꯏꯕꯅꯦ ꯄꯨꯔꯅ ꯁꯨꯃꯤꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯥꯅ ꯀꯧ ꯍꯥꯏꯕꯁꯨ ꯀꯧꯗꯦ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯁꯨꯃꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯦ ꯃꯊꯟꯇ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ ꯄꯨꯔꯅꯅ ꯃꯥꯕꯨ ꯁꯥꯎꯔꯦ ꯃꯥꯕꯨ ꯆꯩꯒꯗꯧꯔꯦ ꯐꯨꯔꯛꯀꯗꯧꯔꯦ ꯁꯥꯊꯤ ꯁꯥꯊꯤꯔꯕ ꯐꯤꯚꯝ ꯀꯌꯥ ꯁꯥꯒꯠꯄ ꯍꯧꯔꯛꯏ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯀꯤꯅ ꯌꯦꯡꯂꯗꯨꯅ ꯌꯥꯝꯕꯣ ꯅꯪ ꯁꯥꯎꯔꯤꯔꯣ ꯁꯥꯎꯒꯅꯨ ꯑꯩꯉꯣꯟꯗ ꯆꯩꯔꯛꯀꯅꯨ ꯀꯤꯌꯦꯕ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨꯀꯣ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯅꯣꯡꯇ ꯐꯨꯕ ꯌꯥꯎꯈ꯭ꯔꯕꯣ ꯌꯥꯎꯗꯦ ꯑꯗꯨꯅꯤ ꯐꯨꯁꯨ ꯐꯨꯔꯣꯏ ꯆꯩꯁꯨ ꯆꯩꯔꯣꯏ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯪꯒꯦ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯁꯤꯀꯣ ꯄꯨꯔꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯅꯣꯠꯄꯦꯗ ꯑꯃ ꯄꯨꯊꯣꯔꯛꯏ ꯄꯦꯟ ꯑꯃꯒ ꯄꯦꯟ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯃꯥꯏ ꯑꯃꯗ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯊꯝꯃꯤ ꯁꯨꯃꯤ ꯅꯪꯒꯤ ꯃꯤꯡ ꯁꯨꯃꯤ ꯀꯧꯗꯦ ꯁꯅꯥ ꯀꯧꯋꯦ ꯍꯥꯏꯔꯝꯕ ꯃꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯂꯥꯛꯑꯝꯕꯅꯦ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯄꯤꯔꯥ ꯅꯨꯄꯥꯔꯥ ꯇꯟꯗꯟ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯄ ꯃꯥꯁꯦ ꯇꯟꯗꯟ ꯁꯪꯒꯨ ꯑꯃ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯏ ꯉꯁꯥꯏꯁꯦ ꯐꯛꯂꯥꯡꯗ ꯇꯪꯈꯥꯏ ꯑꯃ ꯅꯞꯄꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯅꯪꯅ ꯀꯩꯗꯧꯔꯒ ꯂꯩꯔꯤꯉꯩꯗꯅꯣ ꯇꯟꯗꯟ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯩꯗꯣ ꯕꯥꯔꯇꯣꯟ ꯑꯃ ꯌꯦꯡꯂꯝꯕ ꯕꯥꯔꯇꯣꯟ ꯀꯗꯥꯏ ꯅꯪꯅ ꯌꯦꯡꯂꯝꯕ ꯕꯥꯔꯇꯣꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯩꯁꯨ ꯌꯦꯡꯒꯦ ꯁꯨꯃꯤ ꯕꯥꯔꯇꯣꯟꯗꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯤꯔꯛꯏ ꯄꯨꯔꯅꯁꯨ ꯌꯦꯡꯉꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟꯅꯤ ꯊꯦꯛꯆꯤꯟꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯥꯀꯜꯒꯤ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯈꯤꯜꯂꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯧꯅꯕ ꯁꯦꯝ ꯁꯥꯏ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯝꯕꯣ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯔꯦꯀꯣꯔꯗꯤꯡ ꯂꯧꯒꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯨꯅꯕ ꯍꯩꯃꯥ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯅꯪꯁꯨ ꯌꯦꯡꯍꯟꯒꯦꯁꯦ ꯃꯊꯪ ꯂꯥꯛꯄꯗ ꯇꯜꯂꯤꯗ ꯄꯨꯔꯅ ꯔꯦꯀꯣꯔꯗꯤꯡ ꯍꯧꯔꯝꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗꯨꯗ ꯑꯃꯨꯛ ꯐꯝꯃꯤ ꯑꯗꯨꯒ ꯅꯣꯠꯄꯦꯗ ꯑꯗꯨ ꯍꯥꯡꯂꯒ ꯏꯁꯤꯜꯂꯤ ꯃꯦꯔꯤꯖ ꯔꯤꯂꯦꯇꯦꯗ ꯇꯣꯄꯤꯛꯁ ꯁꯨꯃꯤ ꯅꯪ ꯉꯔꯥꯡ ꯃꯪꯕ꯭ꯔꯥ ꯇꯨꯝꯕꯗ ꯃꯪꯉꯤ ꯃꯪꯕꯨꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯪꯉꯤꯗ ꯀꯔꯤ ꯃꯪꯉꯤ ꯃꯪꯒꯤ ꯋꯥꯔꯤ ꯂꯤꯔꯛꯎꯁꯦ
ꯇꯥꯒꯦ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯃꯨꯁꯤꯟ ꯃꯨꯕ ꯄꯣꯠ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯂꯥꯛꯏ ꯃꯁꯛ ꯊꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯆꯠꯄꯝꯃꯤ ꯀꯌꯥꯝ ꯀꯤꯖꯩ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯊꯥꯡꯂꯒ ꯂꯨꯈꯥꯛꯀꯣꯝꯗ ꯊꯥꯗꯩ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ ꯌꯥꯝꯕꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯥ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯉꯣꯟꯗ ꯃꯤꯋꯥ ꯌꯥꯝ ꯉꯥꯡꯅꯩ ꯍꯟꯗꯛꯁꯦ ꯑꯩꯅ ꯇꯥꯔꯔꯣꯏ ꯎꯔꯔꯣꯏ ꯈꯜꯂꯤ ꯃꯥꯜꯂꯦ ꯑꯩꯅꯗꯤ ꯂꯣꯏ ꯈꯪꯂꯕꯁꯤꯗ ꯁꯨꯝ ꯑꯩꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒ ꯂꯩꯌꯦꯕ ꯃꯪꯕꯒ ꯑꯁꯦꯡꯕꯒ ꯀꯔꯤ ꯈꯦꯠꯅꯩ ꯈꯪꯕ꯭ꯔꯥ ꯁꯨꯃꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯪ ꯍꯥꯏꯁꯤꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯪꯅꯤꯗꯅ ꯑꯁꯦꯡꯕ ꯍꯥꯏꯁꯤꯅ ꯇꯁꯦꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯣ ꯏꯃꯥꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯇꯧꯋꯦ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯜꯂꯨ ꯇꯧꯔꯝꯒꯗ꯭ꯔꯣ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕ ꯏꯃꯥꯁꯦ ꯅꯪꯒꯤꯗ ꯈꯟꯕꯗ ꯋꯥꯈꯜꯅ ꯅꯜꯂꯕꯤ ꯅꯪꯒꯤ ꯏꯃꯥꯁꯦ ꯃꯥꯅ ꯅꯪꯒꯤ ꯀꯔꯤ ꯐꯠꯇꯕ ꯃꯤꯉꯣꯟꯗ ꯉꯥꯡꯉꯨꯅꯤ ꯅꯪꯕꯨ ꯏꯃꯥ ꯅꯨꯡꯁꯤꯗ꯭ꯔꯣ ꯁꯨꯃꯤ ꯀꯞꯅꯤꯡꯂꯛꯏ ꯈꯣꯟꯖꯦꯜꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯟꯅ ꯈꯨꯝꯃꯤ ꯅꯨꯡꯁꯤ ꯑꯗꯨꯅꯤ ꯅꯪꯅꯁꯨ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯗꯅ ꯃꯪꯕꯒ ꯑꯁꯦꯡꯕ ꯊꯣꯛꯄꯒ ꯈꯦꯠꯅꯩ ꯍꯥꯏꯗꯅ ꯏꯃꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯉꯥꯡꯉꯤ ꯍꯥꯏꯔꯤꯗꯣ ꯃꯪꯒꯨꯝꯕꯅꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯪꯗꯧꯅ ꯇꯥꯎꯔꯒ ꯂꯥꯛꯄ ꯃꯃꯤ ꯈꯔꯅꯤꯀꯣ ꯁꯨꯝ ꯈꯜꯂꯨꯅꯦ ꯏꯃꯥꯅ ꯀꯩꯗꯧꯕꯒꯤ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯒꯤ ꯐꯠꯇꯕ ꯄꯥꯝꯗꯣꯏꯅꯣ ꯃꯔꯝ ꯂꯩꯕ꯭ꯔꯣ ꯃꯔꯝꯗꯣ ꯍꯥꯟꯅ ꯈꯟꯅꯁꯤꯕ ꯁꯨꯃꯤ ꯃꯊꯟꯇ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯪ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯇꯥꯏꯌꯦ ꯅꯥꯀꯣꯡꯁꯤꯗ ꯁꯦꯡꯅ ꯐꯔꯦꯅꯦ ꯉꯁꯥꯏ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯣ ꯃꯁꯛ ꯇꯥꯛꯎ ꯍꯥꯏꯔꯒ ꯅꯪꯗꯤ ꯇꯟꯗꯟ ꯄꯥꯏꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯃꯁꯛꯇꯤ ꯎꯗꯤꯌꯦ ꯀꯔꯤꯒꯤ ꯃꯃꯥꯏ ꯂꯣꯠꯄ꯭ꯔꯣ ꯂꯣꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯎꯗꯦ ꯃꯨꯁꯤꯟ ꯃꯨꯏ ꯃꯃꯤꯠ ꯃꯃꯥꯏ ꯀꯩꯝꯇ ꯄꯥꯟꯗꯦ ꯈꯣꯟꯖꯦꯜꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯏ ꯃꯤꯕꯨ ꯃꯥꯏ ꯃꯤꯠ ꯄꯥꯟꯗꯕ ꯌꯥꯕ꯭ꯔꯣꯅꯦ ꯑꯁꯦꯡꯕ ꯃꯤꯗ ꯃꯥꯏ ꯃꯤꯠ ꯄꯥꯟꯗꯕ ꯂꯩꯕꯒ ꯊꯦꯡꯅꯈ꯭ꯔꯕꯣ ꯅꯪꯕꯣ ꯑꯩꯗꯤ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯌꯥꯝꯕꯨꯡꯅ ꯊꯦꯡꯅꯗ꯭ꯔꯤꯕꯒꯤ ꯈꯪꯗꯕꯅꯤ ꯑꯩꯗꯤ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯩ इहान हानबा थेंगनबा हौखिबदि निंसिंग्लिब्रो निंसिंगलदि खरा हाइरो अइसु थेंगनरदि खंगहौनबा निंसिंगलि नोंमा अइना सुम लंबिदे चटलिङैदने इखंग खंगहौदना अइगी मांगसिदा गाड़ी अमा लानखे गाड़ीदुदगी नुपी अमना साउना येंगलम अहलने नुपीदो अइना पाखतबोय करिवोय चेनबदा इराप लापनने लबुकलोमदगी नोंगलै अमा लाई नोंगलैदुना लोइना होमदुना पुख्रदबोयनि याम साथीना कनख्रबजानिदा नोंगलै मरक्तगी सगोल अमा थोगले यामना फजे लंगट्रिक लंगदना अदुम कांदा अइ भाब तार अइ लोइना खंगलकपदौना तौरे करी खंगलिनो लाइना अइगोंदा सखिना पीरगा खंगहलकपने अइगी पुंसीसे नोंगलैनि अदुगा नोंगलै मरक्तगी थोगलकलिबा सगोलदुना नंगना अइबु लापना पुदुना खोंजेल यांगना चटपसु ngame हाइबगी मवोंगनिको अदुम कांदा अइगी वाखलदा चरांगनरंबा वारंबा पुंबा लोइना फै पुंग इंग इंग थग्रे हानदि अइ लैताफम खंगमदे इसासे तुम्फम चाफम खंगदे कोक्सिदा चरांगनबा हाइफम खंगदबा अमा अदुम सागत्तुना फुंगत्तुना लेरंबनि नुमित्तुदगी फाख्रे सुमाइन तौदना ईश्वरना एंगोंदा सखिना हेखेक पिये अइगी नाक्ता लाक्लमलिबदो ईश्वरना थारकपा मीनि अदुबु हंदक्ति सैतान सुलै लाई फत्तबा मखोइदि कमाइन तौइ याम फत्ते अइबु थीना थीना ngang सिजख्रो हाइ सिबना ख्वाइ फबा पाम्बैनि सिबा हाइबसे मतम चुप्पगी ओइना शान्ति फंगलबनि अवाबा नुगाइबा करिसु लैत्रबा अदुगी वांगबदा अदुबु सुमे अवाबा नुगाइबा हाइसि पुन्सि मगी मचनि अमुक्सु नुगाइनि अमुक्सु वानि अवाबसु नुगाइबसु अइखोइ मयाम येनगनि पोटलुम पुमिनगनि नंगबु हाइदाइने अइगोंदा अवा नुगाइ येनसि पुमिनसि हाइदना अइगी वांगाक्सु नते इमागिसु यें
Nang nattana magi kanasu leiba nate. Imana waraklaba kanda nang nattana atopa kanada ngaruni. Chumbra? Chumme. Sonthangnana khomlakpani Sumina Purna makha tarai. Imaga nungai ba wari sana. Ahawba mathel chaminaraga ingkhol sumina. Nungai roidro adumai hingbado. Yam nungaini. Aikhoida punna leirambado. Ichan machasu, aisu, aikhoi paungsu. Adum kanda yamna nungai. Aina leirak machingi jam pambido karaga he. Ichan nabani na makhada phi tingthoktunai. Adudagi jam chabagi yadagi chinbaldagi musin muna churaduna. Amuksu nongma boicha hoigi pukri mapalda haikru pambi ma hobado kaduna he. Mahai panbata horakpagi ikha khaba chabasu yadribado hekning man khraduna heglibani. Ayambana ichan machagi ningaidani. Aduda boicha mamana thoglaktuna chaiba hore. Aina hobe haikru pambidagi kumthanaba tawbada udagi taraga khud tekbado. Ichan machasu nangsu aigi khud utopmuk chawna pomkhalakpado uraga pakapta kapkhe numita. Yambo. Nongmana amuk paungna aikhoi ahum pula magi jeep aduda haplaga yairi poglomda chatlidana. Lau khoidokkhibagi leitum achawa leibaduda kakthum taline haidana koichin chil. Nungsha maraktuda aidi talladuna phamdoktuna le. Aduda aikhoi ichan machana leitumna thomaidana. Aingondadi pandraga nangonda panbado. Numittudasu ichan macha kapki. Sumi, nangbu ikhoina kayagi matik nungshi haibase nangna khangbiyuko. Mamangai chahi 10 kungi matamdagi ngasi hojik asibau nangidamakta mayamna loina khal. Nangidamakta khanbaduna natro asuk kuina aina noibu koithi thiriba nangi mangda leplaribase. Adubu inesina aingonda yam sawi. Mana ibu Asi haina Sumido mapi ira chele. Purnana paungna nangbu kari haina kawi ningsinglibra. Kapli khumlai. Ningshingi icha kethabi kawi. Yamna kena thamgani haidana kethabi haina kawi. Nangna ikaiduna khumdabado. Aduda paungna mo angangnena mina nungsina kawasu khumde haidana khanglaw laurakpada nangna kiduna kapado. Pabungna aroiba mikup adu phau aibu icha kethabi haina kaurakpati. Sumi kapthorakle. Purnasu mapi ira chele. Mapagi wari puthorakpaduna amukke hena thamoi sokpagum adubu matin yothaduna fathai. Somda Radhaman bidi shut kapladuna ka adudagi thokre. Ma taaduna leiba ngamaktre. Mapanda thoklaktuna mapi achotpadu taithoi. Aduga tuminna lepi. Purnasu prap thoklaktuna nakalda lepa yawi. Imungdagi Shumi kappagi khonjel tapli tai. Ibuko karigino thainagi wa mayam ama puthorakle dubo arembada thamoi soknaba nangsu nabukningdo soklamlani de. Aisum khinoma yenge tawbani de. Ashumna ngaihak lepi mapanda Sumi kappagi khonjel khara tarambado phakre. Purna imungda changlaktuna magi phampham aduda hanjillaga phammi. Sumi di mamit mana nakalamada onthoktuna tingak tarang amada yengduna leirami. Purnana kawi. Sumi Adubu onthorakte machindadi murum sonduna ahangbaduda wari sanai. Natti lale kaigino nang adumai haido. Purna amukkasu kawi. Sumi
ꯍꯟꯗꯃꯨꯛꯇꯤ ꯑꯣꯟꯊꯣꯔꯛꯂꯦ ꯃꯃꯤꯠ ꯑꯗꯨꯗ ꯀꯤꯖꯕꯒꯤ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯌꯥꯝꯕꯣ ꯌꯦꯡꯉꯣꯗꯣ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯂꯥꯛꯏꯁꯦ ꯀꯗꯥꯏꯅꯣ ꯇꯨ ꯅꯥꯀꯜꯗ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ ꯄꯨꯔꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯩꯗꯤ ꯎꯗꯤ ꯀꯗꯥꯏꯅꯣ ꯅꯪ ꯅꯥꯀꯜꯗ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯐꯨꯡꯒꯠꯂꯕ ꯈꯣꯟꯖꯦꯜꯗ ꯁꯨꯃꯤ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯄꯅꯤ ꯄꯨꯔꯅ ꯅꯣꯠꯄꯦꯗꯇꯣ ꯍꯥꯡꯗꯣꯛꯂꯒ ꯏꯁꯤꯜꯂꯤ ꯄꯣꯏꯟꯠ ꯅꯝꯕꯔ 2ꯗ while experiencing a heavy or intense emotion ꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯧꯁꯤ ꯀꯅꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯅꯣꯛꯅꯔꯤꯕ ꯃꯤꯅꯥꯏ ꯑꯣꯛꯇꯕꯤ ꯍꯥꯏꯔꯒ ꯊꯤꯅ ꯆꯩꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯇꯨ ꯑꯁꯤ ꯍꯥꯏꯅ ꯁꯨꯃꯤ ꯑꯍꯥꯡꯕꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯄꯤꯁꯨꯝ ꯁꯨꯛꯂꯝꯕꯗꯨ ꯍꯟꯗꯣꯔꯛꯂꯦ ꯑꯗꯨꯒ ꯉꯛꯅ ꯍꯥꯏꯔꯛꯏ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯔꯅ ꯇꯨꯃꯤꯟꯅ ꯁꯨꯃꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯛꯊꯗꯨꯅ ꯀꯔꯤꯅꯣ ꯏꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯦꯔꯥꯄꯤ ꯁꯦꯁꯟ ꯑꯗꯨ ꯇꯧꯏ ꯂꯣꯏꯁꯤꯜꯂꯗꯨꯅ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯔꯥꯙꯥꯃꯥꯟꯕꯤꯅ ꯊꯤꯟꯗꯣꯔꯛꯏ ꯆꯥꯛꯁꯦ ꯏꯕꯨꯡꯉꯣ ꯂꯥꯛꯑꯗꯤ ꯈꯔ ꯆꯥꯏ ꯑꯇꯩ ꯃꯇꯝꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯉꯥꯡꯅꯕꯗ ꯊꯕꯛ ꯑꯃꯅꯤꯗꯣ ꯌꯥꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯕ ꯄꯥꯝꯃꯤꯅꯦ ꯑꯩꯅꯁꯨ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯟꯕ ꯉꯝꯅꯕ ꯑꯩꯁꯨ ꯁꯨꯝ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯨꯞꯅ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯕ ꯍꯥꯏꯁꯤꯁꯨ ꯈꯣꯔꯁꯥ ꯌꯥꯝꯃꯤꯗꯣ ꯍꯦꯔꯥ ꯀꯩꯒꯤ ꯈꯣꯔꯁꯥꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣꯅ ꯃꯦꯟꯈꯠꯄꯤꯕꯅ ꯍꯦꯟꯃꯟꯗꯅꯅꯦ ꯏꯅꯦꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯑꯁꯨꯝ ꯇꯧꯕꯁꯦ ꯊꯥ 2-3 ꯇꯧꯔꯝꯂꯒ ꯑꯃꯨꯛꯇꯤ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯛꯄꯅꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯃ ꯂꯣꯏꯈ꯭ꯔꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯏꯗ ꯏꯅꯦ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟꯒꯨꯝꯕ ꯃꯉꯣꯟꯗ ꯎꯍꯟꯕꯤꯎꯔꯅꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯀꯔꯤ ꯎꯕ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤ ꯄꯣꯠꯁꯛ ꯈꯔ ꯂꯩ ꯃꯉꯣꯟꯗ ꯍꯧꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛꯇꯣ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯌꯥꯔꯤꯡꯈꯩ ꯊꯦꯡꯍꯟꯗꯅꯕ ꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯗꯧꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯧꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯕꯤꯔꯨꯅꯨ ꯏꯆꯝ ꯆꯝꯕ ꯅꯣꯡꯃꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯤꯗꯥꯛ ꯊꯥꯔꯤꯕꯁꯦ ꯆꯥꯡ ꯅꯥꯏꯔꯗꯤꯅꯦ ꯃꯃꯤꯠꯇ ꯀꯔꯤ ꯎꯕ ꯈꯣꯟꯖꯦꯜ ꯇꯥꯕꯁꯦ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯐꯔꯛꯀꯗꯣꯏꯅꯤ ꯆꯥꯛ ꯆꯥꯗꯕꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯆꯥꯡ ꯅꯥꯏꯅ ꯇꯨꯝꯕ ꯍꯧꯒꯠꯄ ꯑꯗꯒꯤ ꯁꯥꯖꯦꯜ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯑꯇꯩꯗ ꯄꯨꯛꯅꯤꯡ ꯆꯪꯍꯟꯕ ꯗꯔꯀꯥꯔꯅꯤ ꯃꯥꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯅꯤꯡꯉꯥꯏ ꯇꯧꯔꯁꯨ ꯌꯦꯔꯨꯝꯒꯨꯝꯕ ꯑꯗꯒꯤ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯒ ꯄꯤꯖꯕꯤꯌꯨꯁꯦ ꯑꯁꯤ ꯍꯥꯏꯅ ꯄꯨꯔꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯏꯕꯨꯡꯉꯣ ꯁꯦꯜꯗꯤ ꯄꯤꯔꯝꯃꯅꯨꯗ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯥ ꯁꯦꯟꯅꯕꯗ ꯊꯕꯛ ꯆꯠꯇꯧꯁꯨ ꯆꯠꯂꯝꯃꯔꯣꯏ ꯁꯦꯜꯁꯨ ꯂꯥꯛꯑꯝꯃꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯅꯥꯕꯁꯤꯅ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯐꯅꯤꯁꯨ ꯅꯠꯇꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯍꯌꯦꯡꯋꯥꯏ ꯑꯅꯥꯕ ꯐꯔꯀꯥꯟꯗ ꯍꯦꯛ ꯁꯤꯡꯉꯨ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯅꯕ ꯎꯄꯥꯏꯅꯤ ꯁꯦꯜ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯏꯃꯨꯡ ꯆꯂꯥꯏꯗꯣꯏꯅꯣꯅꯦ ꯄꯣꯠ ꯆꯩꯅ ꯑꯁꯨꯛ ꯇꯥꯡꯂꯀꯥꯟꯁꯤꯗ ꯄꯥꯏ ꯂꯩꯇ ꯔꯥꯙꯥꯃꯥꯟꯕꯤ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯍꯧꯏ ꯄꯨꯔꯅꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯆꯥꯅ ꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯊꯣꯡ ꯈꯪꯗ꯭ꯔꯕꯅꯤ ꯄ꯭ꯔꯃꯣꯒꯤ ꯏꯃꯨꯡꯅ ꯌꯦꯡꯁꯤꯟꯕ ꯃꯦꯟꯈꯠꯄ ꯀꯟꯃꯟꯕꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯐꯤꯕꯝꯗ ꯇꯥꯔꯕꯅꯤ ꯁꯣꯝꯗ ꯊꯣꯏꯕꯤ ꯀꯣꯂꯦꯖ ꯀ꯭ꯂꯥꯁ ꯂꯣꯏꯕꯒ ꯊꯣꯛꯂꯛꯇꯨꯅ ꯑꯅꯛꯄ ꯄꯤꯁꯤꯑꯣ ꯑꯃꯗ ꯆꯪꯉꯤ ꯃꯌꯨꯝꯒꯤ ꯅꯝꯕꯔꯗ ꯗꯥꯏꯜ ꯇꯧꯏ ꯍꯜꯂꯣ ꯏꯃꯥ ꯍꯥꯎ ꯊꯣꯏꯕꯤꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯁꯨꯃꯤꯂꯥꯗꯣ ꯀꯣꯂꯦꯖ ꯂꯥꯛꯇꯦ ꯅꯥ ꯌꯦꯛꯄꯒ ꯌꯥꯎꯕ꯭ꯔꯣ ꯄꯥꯎ ꯇꯥꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯀꯩ ꯂꯩꯔꯦ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯗꯧꯅꯦ ꯃꯥ ꯂꯥꯛꯇꯕꯁꯤꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯤꯕ ꯂꯥꯛꯀꯦꯗꯤ ꯍꯥꯏꯔꯝꯕꯅꯦ ꯉꯔꯥꯡ ꯍꯩꯃꯥ ꯉꯥꯏꯈꯣꯀꯣ ꯑꯩ ꯍꯪꯍꯜꯂꯨꯒꯦ ꯑꯉꯥꯡꯗ ꯑꯁꯤ ꯍꯥꯏꯅ ꯔꯥꯁꯤ ꯇꯦꯂꯤꯐꯣꯟ ꯔꯤꯁꯤꯚꯔꯗꯨ ꯇꯦꯕꯜ ꯃꯆꯤꯗ ꯊꯅꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ
ꯃꯥꯡꯒꯣꯟꯗ ꯑꯉꯥꯡ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯗꯨꯗ ꯍꯥꯏꯔꯤ, ꯍꯥꯏ ꯕꯨꯡꯕꯨꯡ, ꯅꯦꯅꯦ ꯁꯨꯃꯤꯂꯥꯗꯣ ꯅꯥꯕ꯭ꯔꯥ ꯑꯝꯇ ꯍꯪꯉꯨꯆꯣ, ꯆꯦꯜꯂꯨ, ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯍꯧꯖꯤꯛꯂꯣ? ꯍꯧꯖꯤꯛꯅꯦ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯨ, ꯌꯥꯝ ꯊꯨꯅ ꯍꯪꯉꯛꯎꯀꯣ꯫ ꯑꯉꯥꯡꯗꯣ ꯅꯨꯡꯁꯥ ꯁꯣꯔ ꯊꯦꯡꯒꯠꯂꯒ ꯇꯈꯠꯇꯅ ꯆꯦꯟꯈꯤ꯫ ꯔꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯂꯤꯐꯣꯟ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ꯫ ꯐꯣꯔꯝ ꯐꯤꯜꯑꯞ ꯃꯇꯝꯕꯨ ꯂꯣꯏꯗꯣꯔꯕꯣ, ꯋꯥꯠꯇ꯭ꯔꯕꯣ? ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦ, ꯉꯁꯤ ꯇꯧꯍꯧꯕꯅ ꯐꯩ ꯈꯟꯕ꯫ ꯕꯟ ꯁꯇ꯭ꯔꯥꯏꯛ ꯂꯩꯔꯛꯑꯗꯤ ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ, ꯑꯩꯒꯤꯕꯨꯗꯤ ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯅꯪꯉꯣꯟꯗ ꯌꯥꯎꯔꯗꯤ ꯀꯣꯛ ꯍꯦꯛ ꯇꯧꯕꯤꯔꯝꯃꯣꯗꯅ꯫ ꯁꯦꯜꯕꯨꯗꯤ ꯌꯥꯎꯏ ꯏꯃꯥ, ꯑꯗꯨꯗ ꯃꯥꯒꯤ ꯁꯥꯏꯟ ꯑꯃ ꯆꯪꯕꯒꯤꯅꯤ, ꯐꯣꯇꯣꯁꯨ꯫ ꯑꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯥꯈꯣꯟ ꯊꯥꯈꯤꯕ ꯑꯉꯥꯡꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯁꯨꯃꯥꯡꯗꯒꯤ ꯂꯥꯎꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯍꯩꯃꯥ, ꯕꯦꯝꯃꯥ ꯇꯥꯕ꯭ꯔꯥ? ꯁꯨꯃꯤꯂꯥꯗꯣ ꯅꯥꯔꯦ ꯍꯥꯏꯅꯦ, ꯂꯥꯏꯍꯧ ꯇꯧꯔ ꯃꯥꯜꯂꯦ, ꯀꯝꯗꯧꯅꯤ? ꯑꯩ ꯆꯠꯂꯨꯆꯣꯔꯣ? ꯀꯔꯤ ꯍꯥꯏꯌꯨꯒꯦ? ꯏꯂꯤꯇꯥꯗ ꯐꯣꯝ ꯄꯤꯔꯛꯀꯦ, ꯃꯦꯜꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯍꯜꯂꯛꯑꯣꯅ ꯈꯔ ꯍꯥꯏꯕꯤꯔꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯐꯣꯟꯗꯨ ꯊꯝꯃꯤ꯫ ꯊꯣꯏꯕꯤ ꯄꯤꯁ꯭ꯌꯨ ꯕꯨꯠ ꯃꯅꯨꯡꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯋꯥꯈꯜ ꯑꯃ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯐꯣꯟ ꯔꯤꯁꯤꯚꯔꯗꯨ ꯄꯥꯏꯈꯠꯂꯒ ꯑꯃꯨꯛ ꯑꯣꯠꯂꯤ ꯍꯣꯁꯄꯤꯇꯥꯜ ꯔꯣꯝꯗ, ꯄꯨꯔꯅꯒꯤ ꯑꯣꯐꯤꯁ ꯅꯝꯕꯔꯗ꯫ ꯔꯤꯡ ꯀꯨꯏꯅ ꯆꯠꯂꯤ, ꯄꯥꯏꯈꯠꯂꯛꯇꯦ꯫ ꯊꯕꯛ ꯆꯤꯟꯕ ꯖꯥꯠꯂ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯃꯤꯅꯠ ꯑꯃꯅꯤ ꯂꯦꯞꯇꯨꯅ ꯉꯥꯏ, ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯏ, ꯍꯟꯗꯛꯁꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯕꯨꯠ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯀ꯭ꯌꯨ ꯂꯦꯞꯄ ꯍꯧꯒꯠꯂꯛꯄꯗꯨꯗ ꯍꯟꯅ ꯇꯧꯗ꯭ꯔꯦ, ꯊꯣꯛꯂꯛꯏ꯫ ꯗꯨꯀꯥꯟꯗ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯏꯂꯤꯇꯥꯗ ꯐꯣꯝꯗꯨ ꯁꯤꯟꯅꯩ꯫ ꯏꯂꯤꯇꯥꯅ, ꯑꯅꯥꯕ ꯍꯪꯕ ꯅꯪꯁꯨ ꯆꯠꯂꯨꯁꯤꯔꯣ? ꯑꯩꯒꯤ ꯂꯨꯅꯥ ꯃꯅꯤꯡꯁꯤꯗ ꯅꯞꯂꯛꯎꯗꯅ, ꯅꯣꯡꯃꯇꯪ ꯑꯣꯏꯁꯨ, ꯅꯃꯥꯟꯅꯕꯤꯅ ꯊꯧꯒꯥꯏꯕ ꯍꯋꯥꯁꯦ ꯇꯨꯡꯊꯣꯛꯑꯣ꯫ ꯇꯥꯍꯧꯗꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯖꯣꯕ ꯇꯧꯕ ꯊꯕꯛꯅꯦ, ꯒꯥꯔꯤ ꯈꯨꯊꯧ ꯂꯥꯛꯊꯧꯅ ꯃꯔꯣꯜ ꯑꯃ ꯂꯨꯗ꯭ꯔꯤꯕ ꯅꯪꯅ꯫ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯏꯕꯦꯝꯃ, ꯅꯌꯨꯝ ꯉꯟꯅ ꯄꯥꯟꯕꯤ ꯃꯧꯅꯥꯎ ꯅꯣꯏꯅ ꯈꯪꯉꯣꯏꯌꯦ꯫ ꯑꯁ, ꯃꯌꯥꯝꯅ ꯏꯂꯤꯇꯥ ꯃꯃꯩ ꯄꯥꯟꯕꯤ ꯍꯥꯏꯗꯅ ꯂꯛꯅꯔꯤꯗꯣ꯫ ꯍꯣ, ꯐꯦꯁꯟꯅꯦ ꯐꯦꯁꯟ, ꯃꯤꯁ ꯃꯅꯤꯄꯨꯔ ꯊꯣꯛꯀꯗꯧꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤꯗ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯂꯩꯔꯛ ꯈꯨꯜꯂꯛꯀꯤ ꯋꯥ ꯇꯥꯔꯒ ꯄꯨꯛꯅꯤꯡ ꯍꯟꯗꯧ ꯅꯠꯇꯦꯀꯣ꯫ ꯏꯂꯤꯇꯥꯒꯤ ꯃꯑꯣꯡꯗꯨꯗ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ, ꯑꯗꯨꯒ ꯌꯥꯔꯦ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯏꯂꯤꯇꯥ ꯂꯨꯅꯥꯗꯣ ꯁ꯭ꯇꯥꯔꯠ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯥꯎꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯉꯛ ꯊꯦꯛꯀꯠꯇꯨꯅ ꯊꯧꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯂꯗꯤ ꯑꯁꯨꯝ ꯃꯅꯤꯡꯇꯝꯕ ꯄꯨꯟꯁꯤꯁꯤ ꯍꯤꯡꯕ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯛꯏ ꯑꯃꯨꯛ꯫ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯅ ꯃꯥꯕꯨ ꯐꯥꯖꯤꯟꯕ꯭ꯔꯥ, ꯃꯥꯕꯨ ꯃꯅꯤꯡ ꯇꯝꯗ꯭ꯔꯕ꯭ꯔꯥ? ꯉꯥꯍꯧ ꯊꯣꯛꯂꯛꯇꯨꯅ ꯔꯤꯛꯁꯥ ꯑꯃ ꯐꯥꯏ꯫ ꯌꯨꯝ ꯌꯧꯔꯛꯄꯒꯤ ꯊꯣꯡꯒꯥꯜ ꯒꯦꯠ ꯃꯄꯥꯟꯗꯨꯗ ꯔꯦꯅꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯔꯤꯛꯁꯥ ꯚꯔꯥꯗꯣ ꯍꯣꯕꯦ ꯄꯤꯔꯝꯂꯒ ꯆꯪꯉꯛꯏ꯫ ꯏꯅꯦꯁꯤ, ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯪꯗꯤ? ꯒꯦꯠꯀ ꯁꯣ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯒ꯫ ꯀꯣꯂꯦꯖ ꯀꯥꯔꯨꯕꯅꯦ, ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯌꯨꯝꯁꯦ ꯀꯔꯝ ꯊꯣꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ꯫ ꯂꯩꯁꯥꯕꯤꯔ ꯃꯧꯔ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ꯫ ꯍꯧꯖꯤꯛꯀꯥꯟ ꯌꯨꯝꯕꯥꯟꯁꯦ ꯃꯊꯣꯡ ꯍꯨꯛꯇꯕ ꯉꯥꯛꯇ꯫ ꯁꯤꯅꯅꯤꯅꯦ ꯑꯩꯅ ꯏꯅꯝꯁꯤꯗ ꯃꯧ ꯑꯐꯕ ꯊꯤꯁꯤ ꯍꯥꯏꯔꯝꯕꯗꯣ꯫ ꯑꯩꯒꯤ ꯏꯋꯥ ꯍꯦꯛ ꯂꯧꯕꯤꯈꯤꯗꯦꯗꯅ, ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ? ꯔꯦꯅꯨꯅ ꯉꯥꯡꯂꯤꯗꯣ ꯇꯥꯅ ꯊꯣꯏꯕꯤ ꯆꯪꯁꯤꯟꯗꯨꯅ ꯒꯦꯠ ꯁꯣ ꯍꯥꯡꯉꯤ꯫ ꯈꯨꯝꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯔꯦꯅꯨ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯆꯠꯂꯗꯨꯅ ꯌꯨꯝꯒꯤ ꯁꯣ ꯑꯃꯨꯛ ꯍꯥꯡꯉꯤ꯫ ꯏꯃꯨꯡ ꯆꯪꯂꯛꯑꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯊꯩ꯫ ꯆꯥ ꯁꯦꯝꯂꯛꯀꯦ ꯏꯅꯦꯁꯤ, ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨꯀꯣ꯫ ꯏꯕꯨꯡꯉꯣꯗꯤ ꯀꯔꯝ ꯀꯥꯟ ꯍꯜꯂꯛꯏ? ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏ ꯄꯨꯡ 5-6 ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯍꯜꯂꯛꯏ꯫ ꯉꯟꯕꯁꯨ ꯌꯥꯎꯋꯦ, ꯊꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎ, ꯅꯣꯡꯃꯒꯤꯅꯤ꯫ ꯌꯨꯝꯁꯦ ꯑꯍꯜ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯔ ꯌꯦꯡꯁꯤꯟꯕ ꯂꯥꯛꯇꯕ ꯌꯥꯗꯕ꯫ ꯑꯩꯁꯨꯅꯦ ꯆꯤꯟꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯕꯨ ꯆꯤꯜꯂꯦ ꯍꯥꯏꯗꯅ ꯊꯥꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥꯁꯦ? ꯑꯉꯥꯡꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯍꯥꯏꯔꯦꯗꯅ, ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯅꯤ?
Inamsina upugi soga sinaramro. Sinarame. Kay layrage. Amta piro. Pot amta yenge. Kari pot no. Ay adum yengake inesi. Cha thaaga pothabiyo. Lakpagi waramgani. Hay singliba haiduni ne nangise. Nabuk aduk yam phattaba angang aduk oina. Kay no inesi na ngangbiri dubo. Ay na pot amta yenge haisida kayam kaige. Nang na ingonda huran bay mit yenga yenga idubo. Ay na pot hurani ka khaliro. Ay di adugumba amta haijakideda. Pothabiramu ay yengake haibane. Masi masu hela oidorina. Hoini. Adubudi hojik phau college tamine haidana tawramisini. Moigi imungi haunabi mi khudingmak sa san thadokpadona thadoga thambase hojik phau halamdrine. Inese ai sumtage haidana tabani. Ithak ahani ka hena jinsu khumningde. Kaigino ngasi praprapla aga mari makhong samnadaba wa mayama mangangbirarisibo. Aduga aigi imungi maramda athiba wahi wata hairaga aina tumina leini khalibadusu yam landro. Kaino tawbirisibo? Imon moli khalaga nangdi hingjabi nina. Hingjabi sabtrama yawina. Karino inisina yenge hariba poto haibiro. Ho yare, yengaroi. Inam sido halakisano. Maga chapchaba wangang nage. Asi haina chatkadawbagi fug haugatli. Thoibishu tapna hairei. Aigi asido ahaloirabani. Inisina jagat matha sagadaba wayam nangang sinbigano. Aduga inisi su chapmane. Jahiga chanaba thabakoina tawbiyo. Thainagi mau phattabi, manem phattabi, ningol phattabi gi matamdo. Hojik natrabani. Yam hongabani. Bhav tabiyo. Renu mamit anido ngaksangangna thoibide yengle. Made angangni itap tappi. Khara ngang chairaga mana thokpa tawba yani khalubani. Amuksu adumna yumdugi mauna mangonda nganglakpado mabu ikaiba pibani ushittabani. Sakhigi upudagi pala thanabagi phi khara lauge khana lakpani. Adubu ngangnariba wado a yaukhre. Magi maching phattabado kokthakta haigalai. Aroibi khon sizinaduna wa ngange tawbada purna changlakpana hali. Kaidawre haibano? Khonjel duda Renu wa ngange tawrambadu lepi. Aduga purnada onsilai. Nang hali edana. Ibungo, nupi waro. Nupi na ka hina mangag thikatladine. Yung kaibani ko. Karino warak bahibo? Aikhoy se, miyoy bangagtani. Kanana kanada kari maramgi warak toiba. Lingbikro. Inesi lakpasi wakai mayam mamahikta puri. Taning diba isingna. Renu sauna sahumnaina thokige tawi. Lebliba purnada thawaina thingjilli inkhaiduna chatkige matawgo. Adubu purnana khutta pairakpa envelope ta happa photo chabundo safu aduna nanthaduna leimaida choina tarai. Renu haifet yenglamlaga mamit lauthore. Leimaida tariba photo ama laukhatlaga yengi. Sidi sumi haibi swaida koicha charambadu natro. Pairiba photo do purnana praprap laushile. Thoibisu changsilaktuna yeng. Photo do da yauri. Shumi phamung mathakta phammi. Purnana mamangda mora ama thaduna phammi. Tampakta notepad ama pen ama thamladuna. Aduga wari shanabagum tauri mami aduda. Renu thoibida yenglaga pairap noi. Nungai horo ibema. Aikhoi sum kumahi yenge labna. Si hairam laga thokre. Purna pakthaduna leimaida chaithokliba photo mayamdo